macha mem puna man vote election ni lu to si ya thatra to ngan ba khot pa mi oi ba tunai na to ki dra ba mong da lao khong kana chal i ba rally asiga loina na adu puna ma ado loina na drone for the first time in the Indian history India ki state amagi manungda Naxalite khangde ama khangde irang kanna to bu matam sida sarkar ge mayokta praja gi masen communal oina muslim ga hindu ga tongna go oiro sigumba drone na thadar ga attack to bai si yaugi dire this is the first time in the history of India gi bai bata prithvi ga te di auram ye masidi lepa ma ga tongna bada si na ba drone hari ba a form of air strike. Air strike I would chap chana ko ya dre su madugi arthachen bana. Air strike I matlab tegi military na strike torapa bom thada bana mai kap thaba torapa port aduni adugi chamanam port ado drone na torapa na. Masi Russia ga Ukraine ga tongna ba Ukraine thada ba Russia na torapa te lam mayam mapan gi tongna ba mayam Pakistan na torapa India na kaptha ba sigi matung khang la lei rai aduna masi mapan gi national paper da national gi media sing yo den to bu ngarang na handi ruling party gi support to bu man ba rumba republic to ba ngarang wal mal awthok na phajana nei no re mapan gi kut change hai ba mati ai koina swaida Ukina ko terrorism mo kalatana panga haiba natre haiba se masimati clear oire Hindu ki sangathan organization mayam amana su yam kanna haire adoi didi wrong narrative ama chalamdo katang saparabra ina khalli adumku aikoi gi adumba kuki terrorism nadi seranana tang kondrama toida tang amada tawasi mitei extremist singna mitei militant singna Moide ambush tawgadi tawgada moi na ngakthuk chabadagi ne na ngarang bo thagal e ona tena kala narrative bama tawga thagal adu praja puna mona hoiti khange aduna sigum nagi thak ama yorap pasida akoi kali tawgu tai haiba sida complete non existence of our governmental governance sarkar ri lerdasu sason se masi suklei leitabadawna routine government oina oche kariye le ha lambi thong se mi ha ba adu bhaw mong ta da amot pa kai ba toy ba ma le ram ne adu ki government of India asisu complete silent me are spectator oidana adu le ram ne adu dagi akoi di political government na sason pai bin political party na ruling party se BJP ni double engine ni hairim ni apaba thabuk kya tawgal rambe ya India go ina but chai amma makai thur kadoraba akoi gi warlike situation waraba the natana war crime changchil aba mi topna mapung da Myanmar da gi lakpana mapung oire araga manipur sugai go pamba kharaga lutuna raga changchil apista Bharat Sarkar na tumin laiba Manipur Sarkar na tumin laiba mamba aduga ruling party BJP akoina I'm not a politician however ruling party is very important labor ko adu mogi youth front oiro mahila front oiro BJP ge karyakarta haibara moi haibi singduna kari gumma mutta condemn tawbo khotpa mogi mo bo haide adu sigil riba situation sida akoina kali do tai Government of Manipur se lai habisu unanaba cabinet mipam ama phamaga situation warlike situation se emergency lakchili se kupna khanabum chungi aduga loinana special session ama assembly gi akoina government laidi natraga ama tawri habisi akoina panga hajasu lai haibanina madu utke harbadi cabinet session lawga ko hoji kari tawni Assembly kaurerga koi kari tawni aiba khanaba aduga loinana political system sida koi hingbanina all political party gi meeting phameraga adugumba decision ama lawraga central government da haibam thokpa miyam gi puning lokching ihul la sikhana
haibam tho'eaba aduna sigumba mayam si tawbaga loinana hojikti mayam sina hainarambadu asengbo oire India government na mapandagi lakpa Myanmar-dagi lakpa terrorist sing aduga lautunaba manba hairamadu hojikti oibo oiningene adu tawraga yokhatlaga Manipur thugainaba Meitei mayukta lan tahanba manbigi mawong ama da masi leireba aduna India ge mapum punamukta Narendra Modi na Amit Shah na zero tolerance terrorism haibasi zero tolerance haibadi terrorism se maru phangna muthatpa haibaneba but Manipur se India ge saruk amu oidrabra Manipur dadi terrorism se terrorist narco terrorism se oina tawriba act of terrorism anoba IPC ki maming anoba tholokpa Bharatiya Nyaya Sanhita adu section 113 da act of terrorism se phajana explain tawriaba kanagumba mi amana miyamgi punging loksin sarkar ki miyamgi da strike terror to strike terror in the minds of the people achi tawroi di madu act of the terrorism ni madu gi yamdar chai manga dagina punsi chupa padok pi yabigi po yauri adu organized crime section 111 BNS da anu bahapchilapani ni ani natraga ani degi henbanam asum tatana so atat khamnaitana sum chatharpa crime se masib organized crime kawi hai yauri adu so chai sibu yabad kanoki life imprisonment hogi dani pina be yauri aduna di sigum by act of terrorism tawraba act of organized crime tawraba aduga anti national oraba anti state oraba asida government of Manipurna government of India na karimta tawdaba gumna leibase mase ko strongly condemn tawi aduga loinana sumba amnaki drone attack si ba sokti ba aduga bom si makal mayam ne thadari basing ase mase condemn tawbuga loinana asi ana thoki base masida akhoi condolence akhoi nungaitaba phongdokpado karai jesugi taraptagi si phongdokchari aroi bada amatang aina thamninipse yam sang hairaroi akhoi Manipurda lairiba praja mayam sina pulleraga civil society mayam sina honoruba tawdana June 18 da pungi bagum Manipur gi June 19 da pungi basi kanagum tana honaba tawdana akhoi na yaningda bathidana mayam punam tawdana assembly mai thagi ba political party mai thagi ba madubu phai haibana tepo adugu mege apun ba ma chagalakpa June uprising do madugi double ama hoje hingsa tokse haibana te sarkar si tahan naba mass uprising ama tawlu mathau tare masigi damukta civil society mayamna amasung praja mayamna sem sabi darkar oire